Arambai News Guwahati the Mithelongi Pau, Tawi Singbu, Yan Mukta the Chingangbam, Susitrani na Kurumjeri, Hosing a Sigi Samlapa, Maribu Pausing, Lobby the Say. Handak Pangtoka the Riba Lebaga Sigi, President Kanbagi, Mirepki Wahogdegi, Congress, some of the AIU DFK Marakta, Wahagilan, Amuk Kankalakle. President Mirepki Matangda, AIU DFK Pirep, Jingnaningaini, Haina, APCC President Bupen Borana, Harakpadagi. Congress Day Chamthok Laba Tulsi Manana Te Haina Amuk AIUDF na Pakum Pirakre. Piba Masidani opposition Manung the Fauba, Jinkainaba Natraga, Amana Amada Tazan Nadraga, Matau Karamna Makogi Mirep Mai Pakpa Ngamgadori Bano, Kana Nangnarakliva say. National Institutional Ranking Framework NIRF Inglesingani Kunithoigi Matungina Lebaga Sidalariba Engineering College Singi Manungda IIT Guwahati na Taret Suba rank the lady. Panbayai IIT Madras na Best Engineering College Oiri Aduga IIT Delhi na Ani Suba Aduga IIT Bombay na Ahum Suba Best Engineering College ne. Panbayaba Amagana overall category the so IIT Madras na top the lady aduga IIT Guwahati na Nipan Subadane. IISC Bangalore na Ani Subada aduga IIT Bangalore na Ahum Subada lady. Overall category the JNU gi rank Tara Subada lady. Panbayaba Amagana India gi top university Chamagi Manungda Guwahati University gi rank Kuncha Taruk Subadani aduga Tejpur University na Yankai Mapan Suba rank ta lady. Guwahati Dangarang Sagol Sel Numit Sabgi Chang degree Celsius Kuntrani Pandasmik Amayokre. Masi Sarasigi oina July Thada Hauzik Pawda Ani Suba Kwaidigi Wangba temperature habitu oire. July Thada Kwaidigi Saki Vasi Englishingani Tarani Pangi July Tarani Pandani degree Celsius Kuntrani Pandasmik Mari Yoke. Adubu Garang Sagol Sel Numit Tamthirabai Chingi Chow Hanthakibata ba Barak Tampake Silchar Sahardadi Sabagi Changasi degree Celsius Kuntramapan Dasmik Taruk Yoke. Masisu Sarasigi oina Hauzik Pawda Ani Suba Kwaidigi Saba Numit Oire. Englishingani Tarani Pangi July Taramapan da Silchar gi Sabagi Changasi degree Celsius Kuntramapan Dasmik Nipan Yokibane. Hauzik Manipur gi Pawda. Manipur Lengakna State Flower Siloi Lili Amadi State Animal Sangaibu Ningthina Ngak Senduna Festival na Chingba Pangthok Charabasu State Bird Oriba Nongindi Ngakpi Senbitre Maramaduna Nonginbu Kananabagi Damag Wildlife and Environment Protection Organization Manipur Amadi Razai Khulgi Kunja Singna Chekshin Thorangkaya Lokhat Le Haina Organization Asigi Chairman Oriba Nava Volcanona Pongdorakle. Jahi Tarani Pandagina Yankai Mapan Fawbagi Manung Delaiba Miyoi Singna Lemna COVID precautionary dose kapagi drive Ngasi Manipuri CM N Birena Mahaki Secretariat Hautokre. Driver si Jenims Hospital Yauna State Asigi District Hospital Amadi State Health Center Sing Desu Pangthokani Haina CM na Makatana Pongdoke. Arunachal Pradesh ke Naharlagun Authority na Lagliba July Tarani Pangi Mamangda Restaurant ki signboard sing dagi beef haibadi sansa haiba wahai asi lokthoknaba khanghankre. Purubamagi miyoi kharagi religious sentiment ta sokadabadagi ngakthoknabagi damag beef hariba wahai asi signboard ta idanaba khanghalakibane. Sangvidhan gi secular spirit ta yumpham oiraga warep asi lobani so haire. Meghalaya gi Shillong Premier League SPL gi match sanaringai makeshift gallery ama khanghoduna ningkhairakpadagi miyoi ahum asoga panangkre. Miyoi chani khaktamak phamba chanba gallery asida miyoi lisingama kakhatlubadagi laibak thiba thogdogasi thorakibane. Haukiba pung kunmari asida Assamda COVID ki anoba positive case trade supna taret phangkre miyoi ama laikhide. Masigi manungda case Marfutra Humdoide Jorhatagine. Mizoram da Anoba case Chamaga Taramapan Panke, Arunachal Pradesh da Nipuhumdoi, Sikkim da Niputaret Miyoi Ama Laikide, Manipur dana Marfumapan Panke. Aduga Hokiba Punkun Maria Sida, India Gioina, COVID ki Anoba positive case, Lishing Kungi Matakta Panki, Aduga Miyoi Niputaret na COVID namaram oiduna Laikide.
Tripurada Class 10 gi Manipuri textbook sembagi matangda pangthokpa workshop ngasi loisinkhre. Directorate of Kokborok and Other Minority Languages Government of Tripura na sinlangduna Directorate asigi conference hall da haukiba July 13 dagi chatharakhiba workshop asida Rajkumar Jitendrajit, L Biramangol, L Kumar, Thaudam Nilkumar amadi Wangkhem Biramangol na saruk yakhi. Aduga Manipuri language representative oina Yensenbam Ankur Singh na workshop asibo sinlanghi. Indian diplomacy ge yamnumaka choba mai pakpa amoina habadi India gi damak Katsa waiver hingat hankre. US lawmaker sing na Katsa waiver approve tawkre. Katsa habadi countering America's adversaries through sanctions act habani. Masi English ngani tara tareta chatnaba hokibani adubu maroina President Trump ki matamdagi masi namsinduna thamlakhi. Katsa waiver asina India gi defense system da choba chenga kama pibaga loinana China da matikcha na pakhum piba ngambasu oiragani. Hariba waiver asi India khakta da pibani ate atopa laibak sing da US na P3. Masina chahi kayadagi Russia ga lainarakpa India gi maridasu sokhandabata natana America na thingduna thamlamba khutlai leibagi matangdasu athingba amata haujikti lairaroi doribani. Masina India gi defense autonomy da mateng pangshilagani. India da digital news ki anoba billama pass tawraba yana leirakli. Masi digital bo print media ga chap manaba thakta pukhatuna digital portal regulate tawnabagi lenga ki oiba thawrangni. Asumna portal bo pauche amoina treat tawgodoribani. Serum Institute of India gi CEO riba Adar Punawala na nupida naba cervical cancer laying nabagi damag indigenously saba vaccine chatiba chahi asigi aroiba sarukta launch tawnanabagi kanna khanari haina paumishingda phongdorakre. TMC gi MP Mahua Moitragi Mr. Gogoi tweet torakhibadagi anubu wathok amaga muk thorakli. Mr. Gogoi haribasi Assamdagi kakiba Rajya Sabhagi MP Ranjan Gogoi ni. Adubu Chief Justice of India oiramlaba maroina ahom singna yamnamak chawthokchariba Chief Justice asida Mr. Gogoi haina yamnamak usittana korokpasi chumde ngakpiu haizagadabani haina tai ahom yuba parisatna dabi torakli. Assamda Trinamool Congress ki President Oriba Ripun Bora dasu miyamda lale haizagadabani haina ahomgi jatigi lukyana akanba demand tawrakle. Maragasida TMC ki MP asina handakna amuk Prime Minister Narendra Modi da target tawrakre. Parliament Security na Parliament ta dharna tawba yaroi haina order issue tawkrabagi matung MP asina Parliament ta dharmagi oiba thorom pangthokpa yade haibagisu order asida yauribani hairaduna Prime Minister Narendra Modi di Parliament Complex manungda puja tawba misakni hairakre. Dalai Lama Ladakh ta miyamna taramna okre. Article 370 lokthokrabagi matung ihan hanboina Ladakh ta lakpa sigi yamnamag midyang chingsiningai oiba matang amana. Hojik India gi amadi China gi marakta ngamkhai gi chet nabagi matang da wari kanna sanaribani. Chayet nabasida Ladakh ki saruk kharasu yauri. India amadi China gi ngamkhai gi chayet nabasi wari sanaduna santai nagadabane. Lan tawnaba haibadudi chatnadraba thongni hairaduna Tibet pu autonomy pigadabani haibagi wafam amkaso Dalai Lama na phongdorangke. Russia na anoba hypersonic missile test tawkre. Masi Zircon missile dagi hena yangi hairi. Asigi sumathakta anti-aircraft defense system makal amatana masi intercept tawba ngamde. Nagalamarom UST anoba hypersonic missile X-51 Wave Rider test tawbada mai pakhidre. Italy gi hojik pali balenga kinthabagi phibamda lakle. Mario Draghi Prime Minister phamdagi resign tawragani. Sanction sing asina European politicians singi mangpham tawbo oina thokle. Bulgaria, France amadi hojikna Italy lengak asi sanction gi maisak langba lebak sing habdu orakle. Maragasida Italy gi President Sergio Mattarella na Prime Minister Mario Draghi na resign tawge haibagi wafam reject tawkre.
ngasi Colombia na thawda tangjabagi mahutta tourism da tangjinabagi phirep lawrakre lebaga sigi machu sanglaba turel na malem miyamgi kalaknafam oiribare Ishorgi turel ni haina khangnaba Colombia gi Rainbow turel asi Colombia gi Meta province ta Serrania de la Macarena National Park ta chenba mile humpunithoi dasmik ama sangba machu manga gi ising chenba River of Five Colors haina khangnaba turel ne Masi mahi chenba chumthang haibadi liquid rainbow haina su khangnari South American lebaga sigi khwaidigi mideng chingsiningai oiba natural wonder asina Colombia bu tourist singi hotspot ma haibadu oirakle Aroibada ngasigi tentak pamaroiba pau khara Ngarang Japanese encephalitis namara moiduna Assam da miyoi ahum amagasu laikhidre darang Sonitpur amadi Udalguri district singdagi miyoi amamam laikhide Manipur da tribal loop singna Manipur su NRC chana hanaba Prime Minister Narendra Modi da wakat chema thakre Arunachal Pradesh ke Namsaida Assam amadi Arunachal Pradesh ke Chief Minister Anina ngasi puari ohoraga daba warep ama lawkre Chahi humbudra chayet naduna lakpa ngamkhagi wathok chaliba chahi asigi manungda soidana santainaragani hainasu yanaba purakhe ngasi yanakhiba asigi matungina chayet naramba khun gi masing hana chamaga kulhumdoi leramba du khun marfu tarukta hantha hankre Kerala da ahan boina monkeypox ki case phangkhibaga loinana Ministry of Health and Family Welfare na monkeypox laichat thingnanabagi damak guideline issue tawkre Panba yabadi hauzik phawda monkeypox lying nabagi chapchaba hidak leitri adubo smallpox ki vaccine na monkeypox ngakthokpa ngami hairi vaccine asina monkeypox lying bada therapeutic agent oina thabak tawi Monkeypox haribasi sexually transmitted infection gumbane adubo WHO na masi sexually transmitted infection ni haina hauzik phawba lauthoktre maramdi maduna monkeypox naraba miyoi singbu lana uhanba natraga hanthana yengbo oina thokadra khanbadagini haina Dr. Iswar Gilata infectious disease expert na phongdorakle Maragasida Laichada Sina Global Health Emergency gi phibam lakadoribra haibagi matangda khananabagi damak expert monkeypox committee gi mifam lakliba July 23 da phamlagani haina WHO na lauthokre Iran na Israel amadi US declaration gi mayokta akanba action lawkhatnabagi thorang lawkre India China marakta flight service amuk hanna hawnanaba kupna khanakibaga loidana Indian mahairoi group ama ihan hanboina China da puraknabagi thorang toragani haina China gi maikeidagi khanghalakle Sri Lanka gi speaker na gota resign tore haina officially lauthokre Ranil Wickremesinghe na interim president oina ngasi wasak lawkibaga loidana thau pubasu haukre Indian origin Rishi Sunak UK gi Prime Minister gi lamjelda haujiksu mangjil thana cheli anisuba phase gi bhotasu mahakna khwaidigi yamna phangkhe haujik Prime Minister pham gi contest gi damak candidate manga khaktamak ngaihorabane amadi US ki ex president Donald Trump ki ahan baloinabi Ivana Trump ngasi New York ta leiba masagi mayumda leikhidre mahak leikhidaba matamda masagi chahi 63 sukre Ngasi gi nadi Arambai News Guwahati da Maitilon gi pausan dokchaba matang asal loishin jabaga loinana tabiriba singbo amukaso hanna khurumjare